ꯅꯨꯡꯁꯤꯕꯤꯗꯨꯅ Manipuri Entertainment Channel ꯕꯨ subscribe ꯑꯃꯁꯨꯡ like ꯇꯧꯕꯤꯔꯝꯃꯨ. Channel asigi maiketigi mayambu taramna okjari. Ngasi soigi nuksijarawa subscriber singna habirakpa. Asengba thokiba taabada kiraba wari ama. Mayamgi mapamda khudon tamjagi. Wari asibu lantusakiba matamda. Soiki lankiba yauraba su mayamda ngakpinaba haijari. Fare aduni mayam wari si haunaba tawjaragi. Wari sing asidagi sahi taruk muki mamangda. Ai samakta hak thengna thengnakiba kiraba thawdo amaki wari ni. Aigi lamse khara thapa khungang amadagi ni. Maduna aise matam aduda class 12 ki exam thanaba coaching gumba yamna satningami. Adubu akhoi khungang asitadi coaching tawpham kaya marang kaina leitabanina. Aise imphanda yamna leiningami. Imphanda imagi mase imabok amati lei. Hojike akhoi imabok ki yum masta matam khura leirunaba. Imada hainabiyo hairami. Matam aduda imana hainarga yenge haidana. Imabokta ina leinaba hairuba matamda imabokna sumna khumai. Thoibi akhoi leiba haibado nasanupado karisu nungairoi. Leifam chaphamna marol ama naitei sadriba. Isingna marol ama thumliba. Akhoi phau leifam leite boinaudo ma sauranu hayu. Hayengwa yumche kara semdok sadorakanda oina leiyu hayu. Nakhoi sauganu ko hairakhi. Imana mo aingonda sumna hairi. Ibungo namabokida leiba haibado makhoi gisu leifam chaphamgadu. Kaya nateiga sadabadu da lehinintraba mali. Sana ada leita yadre hairga nang babaga tanaraga. Imphandi sana leibe yabo bharaka ama thiminarusu. Migida leizage hairudu saruk bharaka ama lauraga. Nungaina ada leirubana phagani hairakhi. Aina somuk ima maduda tadraga di kariti upai lei. Baba yaudраga su yani da imanaba yamna lei. Ai makhoida dum hangalake hairami. Asumna isi imphanda leiba imanaba kharaga pau phaunarami. Aduga aina leinaba bharaka ahangba mata thibiyu hairami. Aigi wafam aduda imanaba singnasu thibirake khumai. Thama mukse imanaba singaduda aina pau phaurupada. Chapchabi tangtaba mata khangamde. Makhoina su ai ada laktrabadi gyanmen amata tararoi. Nasana laga yengjaru lao apambado hairakhi. Madudage su nongma numit ama kaithoga. Imphanda bharaka ahangba ma. Aina leiba nungaigadaba ama thiba salami. Imanaba singa pullaga. Mafamdu yaubadadi leifamdi walamkhide. Baragi bharaka ngata phangami. Tawdabu bazar mayaga naknaba mafamdi. Ka amada paisa yamna saurami. Aichu ngayak wakhal ama tawrami. Leini haidana leiruraga ka bhara paisa mukhunba ngamdrabadi. Question chen bai kai aduna khara handaba mafam bazada karakpadasu. Barha lupa tara kuna yaba mafam moina thige khanduna. Bazar ke yamna su haidadaba yamna su laptaba. Mafamada bharaka ama phangami. Hujike na leigadaba yum masisu yu yonba yum mali. Haibadi yumbu mapudu yu yonba mali. Wari wataiga sum sanaba matamda walang si kaya ingangangde. Amurak anirak maruoiba wado sat ngangamaga. Aina muka hanzaluba matamda pakpak khumakhide. Aisu kona di mafamadu da leirage khanduna. Wakhalama munak khalaba matung aruiba pirep ama laurami. Masigi matung aisi yumda kumakhi. Numidang imong manung pulap puna mising suringay. Wari doy na ima baba dada makhoy da hagduwami. Ay handaki hapta asigi manung da ada laikrani. Nakhoy na soyda na waige baragi kagi paisadu di taraktaba yaroy. Masina suloydri coaching chatpagi paisadu su piraktaba yaroy. Matam laitrabani hujik si hairami. Aygi wapam aduda babana musum na kumay. Ibungo paisagi di araybani. Iba na thokpa adum tawgi. Nang na layugadaba mapam aduba kaday waidano. Natomda layutoro natraga. Namana ba yaupra hangay. Ay namu baba itomda ni haidana ina layugadaba lamamingdo hairami. Baba na musum na makatari. Pare nang nasu laybada nungaygani hairabadi. Adu nang chatpadi ipa tinbigi. Ipa sunangi lepamdo khangawgi hairakhi. Aisu hoit khummi. Asumna numit pungpam afaba numit ama yengduna. Yumdagi aise bharaka aduda leiruna baba kaiga thorakhi. Imana soingonda ibungo yumgi swarga ningthijana. Ningaga sallu. Ada leiraga miga khana sainaba tawrunu ko hairakhi. Aisu imana haibirapagi matungina yumgi iswarbu. Thamoinungda sena ningjaduna baba kaiga yumdagi thorakhi. Mafam aduda hek yawbagadi babana ingonda yamna thina ngangakhi. Karino ibungo mafam asi natrabadi.
Nangi bharak kasibo lepam ilay leitrabo. Yu ngawpo ngakta mapam asidi. Nate mapam asibo yu yon pra hangay. Ay su babana hangi ibado kara tasana da. Uray paray tawrika kumami. Baba yare ay na leba nungay na hayda na kalabani. Yam na kuy na legata basunati. Sahi paroy si. Sida na paisa kara hongi tawbani. Sida gi kitang hekakat krabadi kama da paisa yam na sawi. Babagi thagi laiba paisa do madugi saruk tang kaya mati. Kama gi maman gamana duri bani sida gi kitang sakhalaga layabadi. Auji na legata pa mapam asidi kama da makuy na lawri basi. Sapsara pani hayrami. Ay gi wapam singado babana munatarba matung aroy boy na. Ay ngonda sumna hayrami. Ibungo paisa ay basidi talaga pangi. Ipana nang gilupa matawalan gata balayte. Nayamba sulayri. Tawadabo lepam haybasina di maruni. Kuy na laytagera laytaroygera matang kura laygaduri baduda. Nungay na layba na hena pay. Nang wakalamati muna tawjawhe. Ipadi nang nabaraka ni hayda na luksalamba. Mapam jaga se iyay haynade ko yengo. Yengo layba nungay traga jo pesakra henjara basu. Atopa masinsi hayramaga babasu. Ay bumapam aduda tinbira maga yumlomda mukhan ki. Ay sumapam aduda lehurami. Ahamba numitude ay su kamanong aduda lepam sapam. Nang tijana sintuwa ba matung sakso karateng na. Ay sa kaduda tongami. Ay nasaka na tongninga igi kagi tonga dumiyo yamana. Mapandigi kokok tili. Ay sung hek wakanda kanabo uiribasano kanna. Tonga do ay su pakpak hang tuwamdi. Adu hanjan lepa layta na igi kagi tonga do sum tilak padagi. Ay su puklaw na hagwalaga tonga do hang tuwami. Matamado da hek yung mada masama usamo na ba. Masasawa nupa makagsap yung nalepaga layrami. Nupado masamanaga ipaparaga yusungaw pamali. Ay su nupado ubada nga hek isada sway lauki. Kuna din nakakakari layraki hangami. Ay nadom na halubadagi nupado wa matangangamdi. Tuminamog satki. Ay su ingangang na nupado na satki bado nga hakte pagigingami. Kuna di ay su tongdolon sila magay kada mugsangaki. Sak tong na su ay su wakala makalami. Kanawi bazano ho sa kinupado bo. Ek yung bada angaw bo sumali. Pwede yung ngaw bo mi wairang gani. Magido yung ngaw bo gaya kasta sa nga po wairang gani kalami. Masiging matong ay su saksa toga ahamba numito di. Ay su adong potharami. Adubo nung alam dahil mi ko bado dahil sinungale hay badi isa na kangzarami. Ay gikada su numitor pagi mga na puzala ami. Panamasiway doon na su ay giwakanda. Tumba hagwalagay din nga isa si mitek pang turok paga. Amok heg isa si imun mundarami. Ay badi ay si tumba hagwalag pasing nga mamkite. Adubo hagwat pangamda badagi amok witaw-wita tau badagi. Pungcho tarit mukta sa laki. Laibak pa badi pung tarit ay gigari gi alam tanami. Gari gi alam adun ay ginakong mayadak ka nakingag padagi. Ay so ay gilay sabi pangan tong na pudok na. Isa si puklaw na hagwalaga pamong adudagi. Ay si palaw na song tarami. Wakanda su isa ay tumda sum na kanjay. Karino ni tawri pa matawsibo. Nga sige matawsida punsida amuk pabuting naraktri. Isa na nungale numitore su kangjaraba. Aduga mikap tokpang ngamdri sibo kari ginaw. Wayda ngarang wabagi sakar henja na sasalubagi. Isada nam sanbo wayrang gani. Asum na isi apaba wakanda kandokto na. Maimi tarugi haida na isi kado dagi torami. Ay na kado dagi torok pada Nepali matay manawani kaksu. Makoy sumamay mamitar ka layrami. Ay ubado da mabani suweng wanda muna yengay. Ay suway gitokpum tokpa ising batela makando na mapamado da paras taurami. Matamado da suway si angak pamataw mating narami. Karang numidangay na saktong ningay. Ay gikada tong tilamba hando Yumbu Dugi Machanupi. Hipagaleramba may nauraki. Wakanda isu amo sumna kalami. Karino ne masigi ahala sibo mayumdaga handra bazara. Yung awan kida na mapamasida dumtuma bazara. Nataga magsayo angan basda yu muktak palay bazara kalami. Ay ginaktaleramba Nepali matay manawani dugi maraktagi. Nepali nupado di mamay mamitaba loiraga. Makoy kikata sangki. Machanupi ay ginakta dumlay. Kone imong dagi masano pa masuchen toraki. Masano pa ado suamuk mamay mamitaba taubirami. Ay naso Nepali nupi edo da anganga do da haipet mo na yengaga. Isi nang giisaro hangami. Nepali nupi edo na mukmani. Nang di karilam da kinuhangay. Ay namu isi edo lamlapida. Layik tambagi lakpani. Ado ada nupa matumagalay singarang ay gikada sa ngami.
Asibu kadaydagino hangami. Nepali nupi aduna amuk nang khangdribo nupa asi. Aside akhona leiriba Yumbu sigi manaw nupani. Yu yamna thakpani yum asida masu leirini hairakhi. Aidu dumna hairakpaduda isada pungak ngakhi. Nepali nupi aduda amuk aduisi. Yumbu sigi macil manaw kaya suge. Makoygi masa masuna karayda leige sida leibro hangami. Isi aduna amuk Yumbu sigi masa nupa amadi mapalamda thabak tawraga lei haibani. Masa nupi ani amadi mayum pan khrabani. Ado manaw nupagi masa amadi. Asumna wahay ado haiba horokpada Yumbu ahal ado thorakhi. Yumbu ahal ado hek thorakpadagi Nepali isi aduna. Haiba haurumiba wafam ado sap lepki. Masa ado mamay mami taba loiraga changagi ko hairamduna. Makoygi kada sangki. Yumbu ahal aduna so engonda muna yengakhi. Asumna isi imanaba khara paw phawnaraga. Coachinggi emission tawba salami. Thabak pumba loiraba matung aina amuk halakpada. Aigi ka manung aduda sangaktringay ka manung aduda. Miyoy ama leibadawna kokak aigi pamung kangdonsi. Lengba makholamay na tarami. Maduday suhuran masangaboy nangdana isada pakatman kiduna. Aigi kagi suodo paraprap hangtuwami. Aduga thongado khangang hek hangtuwabadadi manungdadi. Miyoy ama taleiramde. Mikubaduday su isay tumda pungak ngaksarami. Aigi paisa thamatarang upu masado so hangtuwa ka paisado. Yauri para yangami. Adubo laibak pabadi paisado masileng dana yaurammi. Thabak sa thubadagi isu isaga khara sokthabagi. Phironga hongtoktawi aigi phamung aduda khongdi thangata. Ngak upaga potharami. Matam aduda su Yumbu Dugi manaw nupa yungawbadu. Aigi kada paraprap sangakhi. Aduga walang sungangdi tumina aigi ka koibaduda. Muna yengaga leirammi. Aisu onthorakpada nupado leirambatuda isada pukhange khangki. Aingonda sumuna yengamduna ka manung adudagi. Amuk paraprap thoki. Wakanda swaisi masigi nupa sibu ngawbazara. Kaino mana aigi kada dum tuina sangi sibu kari maramgino khalami. Asumna tatana ujiki Yumbu sigi manaw nupa si matam manambana. Aigi kada hek changsalakpa amadi aigi kagi mapangi. Thong marungda tummaga leiramba. Mataw kya se tatana ina thengnarami. Nongma numit amadi isu imanaba mana isi makoyda. Saksa si makoy mayambana kanga sauba mathongi. Aiga puna samina silao haidana kaurakpadagi. Numidang walang pung marimuk tarapa matamasayda. Aiche iruluja thoga hujiki imanaba dugi mayumda. Saksaba salami. Saksaba loiraga imanaba sina ise thungwan phok thinbira ami. Aina halakpa matamdadi pung sumapan makhay muktare. Numitudi aina leiriba yum maduda yu thakpa lakpa misu amata leiramde. Naan khaygi matawduga hairuraga di numitumadi maphamadu. Mi taktaga isik siyami. Aiso tamna igi ka tamna sangami. Matamaduda igi kagi thong marumda hibong panbi asoba magi u marum tarami. Madugi u marum amamba maraktuda miyoy ama mami sami. Lepaga leiba maina urakhi. Maduda ina khalibana Yumbu Dugi manaw nupa yungawbaduni khanna. Aiso praprap igi ka tu tamna laami. Adubo ikang khangawdana hujuwayda ina ukipa mami sami oina lepamba miyoy adu. Aina sum changsalakpada amuk mapam aduda leiramde. Mikubaduda isu isada angakpa phawrami. Matam adu phaw ise wakanda kaya thuidongna kiba pomdri. Aigi kagi thongado hangtoga manungda mai thangi hek tawrakpada. Aigi thong mapandagi changsalakpa maingan aduda. Aigi phamung mapada thauri amagi mami targa leirami. Thauri mamidu ubada aigi isada tu kyaw lawna chongkiba khangawde. Aise mapanda khangchen thorami. Amuka soina mapandagi ka manung aduda munna yengde yengsaluba matamdasu. Mathakta yalaga leiba thauri amagi mamiduna aigi phamung kangkhan mathakta mayak sengna tarami. Thauri mami adu karaidagi taribano haidana. Aisu ka adugi mapandagi septa ka manung aduda kuyang yengami. Adubu mami aduna tariba si karaidagi no haibasi upa phangamde. Kina ise thong marumda leiriba aigi kagi maigi suisadu. Tek long na luina thalami. Adum na aigi kada leiriba mai singadu thalubadagi. Aigi kangkhanda taramba thauri mami adu mangki. Ngayak leiraga ise maido muk muthalaga yenge haidana maido muk muthalaga. Yenguba matamdadi angakpani. Thauri mami adu muk leiramde. Numitumade ise isada haningai letana sukimatik akiba poami. Tumbada su ise mai ngana thalaga tumba hainade. Maduna ise mai adu muthalaga tumbani. Numitumade ise kibadagi aigi kagi mai singadu. Loina thalaga tumami. Panakwira phawde aise kibadagi tumthaba yaramde. Adubu ikang khangawdana aise tumtharaga leirami.
Kona mikap amuk thorakpa matamdadi aina mithek pangthorakpaga marang turang mayikti kya sengde nupi ama kagai kagi thongnau mapada jab yung na lepaga leirammi phibang chapam adu urubadagi aise isada pakatman khiduna aigi ka manung adudagi nang kanano kaidawrino aduda hangammi adumna aina wa khara ngangba horakpadagi nupi do tamna tamna amuk satkhi ahing aduda ise tummaroi nunganba ngairage khalammi aduga aigi wakhanda su kariguma khara chingnaba phaurakhi aina leiriba baraka si kariguma khudong thiba ma nangkhra bazara natraga ikinaba kanaguma kharana awaina na aingoda laknari bazara khalammi aise ahingdo nongwanba yamna wana ngairammi nonghenganbaga aigi kadagi aise parapra kumtharaktuna Nepali matay manawani dugi kada sangammi aduga wari pumba su makhoida su tamduna khangalammi matamaduda Nepali matay manawani dugi maraktagi Nepali nupi aduna aingonda kariguma wafam kara hainingba mataw ama ulammi adubo magi nupana aingonda tamthokano haibagi mawongda magi nupi duna mangak induna inggit ama ulammi maduda Nepali nupi du su aingonda Asengba mata takthorakti kari suwaramoy nanggi wakhanani asukuina kuina mafam asda leirakpada nongmata kiba mata thengnaraktri hairakhi maduda isu aigi kada muksangakhi wakhanda su mafam ase thaduoga atopa mafam ama yengkhrasira khalakhi babana aingonda hairamba wafam singa du su ningsingakhi ahongmada thiba sisu phatteko haidana aisu wakhal sum tawrammi numitugi ahinga duda su imanaba singna aingonda tumamdai aigi phamung nakana duk tharga tumu lai changba ngamdabani hairakpadagi aise du khara tharga aigi kagi mapala amadi ka manungda yansan thanammi aduga aise tumtharami aina tumthabaya khawrukpaga su mai somuk mutkhi mai mutpaduda aisu candle packet ama khuiti thirami adum naina candle adu thiringai mamangda aina ukhiba kaya dudagi amuka hena tamthiba matauda aige kankal aduda nupi amana thauri yalga leiba mami ama handakte mayak sengba mami oina tarakhi maduro bada isa kamanung adudagi urauk tharauduna mapanda kana yangna senthorami aina adumna torokpadagi Nepali matay manawani dusu kaidawrage haidana makhoigi kadagi thorei aisu makhoigi kada chensalami aduga aina kamna makhoida pau tamami handak maraga aigi kasi karino mai tawri ai leiba ngamaro hayeng ai mafam ase thadoga salani hairami phanakana aigi kadudagi aina law khongba tawduna senthorakpadu Yumbu da suma su taribani madupho kari tawrabano haidana mapanda hangba thoramde masigi matong konadi uchina se Nepali matay manawani duna aingonda Asengba loina tamthorakhi yengwa khuna sida leiba se Yumbu na paisa laude maram haibabo akhodi mafam ase sangalaga thamba gumbani Yumbu sigi manaw nupagi machanupi ama leirammi nangi kada hek changi haibadu magi machanupi ni Asengba nangna hujek leiriba kadu bharasan ba ka natte Yumbu sigi manaw nupadugi machanupi na leiramba kani laibak thiba thagdo amadagi kadu da nupi du thauri yalga sirammi ana Yumbu se yusu yolamba natte yumasi nupi du na thauri yalga sikhibadagi tamnaba henmalakpadagi mi khara langaga phagani haidana Yumbu sina yu yonkhibani aduga kadu su bharasan tokhibani nangna leiriba kadu miyoi tare nipan muk sure leiram satkhiba aduna ibunga nangsu mafam asi nataba atopa mafam ama thiauro akhoide lefamga leitabaga mafam asida sum paisaga lobidabasida sum leirabani akhoisu paisa kara tali mafam ama hongdoknaba haidana Nepali matay manaw ani duna Asengba wari pumba loina tamakhi wari pumba khangakpadagi aisu nonghe kalakpaga mafam adu thadoga yumda halaami aduga babai mada wari do tamami aina kona wakhan tawrokpada suaigi kada Yumbu dugi manaw nupaduna yamna toina changi badu machanupigi ka oirambaduda nupaduna changakpa oirammi kona de su babada oina aina leibada nungaigadaba mafam chaba bhara ka ama thihallammi babana suengonda matung manaw khudongthiba thodokto thoktanaba pauktak kya ama pibirammi posak amana yamna hongdarabadi posak adugi asoiba khara makhaide leirabani haidana babana ingonda takpirammi masini myang masigi real horror story mathangi wari da myang punamuk thengnarasi ngasigi di myang dagi kainanaba bidai laujari